Indiana Chatakiba Operation Center da JSA Mohammed K Chief Masood Azhar gi yamna naknaba miyoi mari amadi mahagi imung manungge miyoi tara sire hadi hiramasiga mari leina Masood Azhar na fongdorakiba warul singda yumpham oiraga BBC Urdu na piba report quote tawraduna India Today na piba report amada JSA Mohammed K Chief Masood Azhar na hai Indiana Pakistan ge Bahawalpurda Chatarakiba strike aduda mahake imung manungge miyoi tara amadi mahaka yamna naknaba miyoi mari sire pawasina makatan hai Pakistan ge Bahawalpurda leiba Suband Ala complex ta Indiana Chatakiba strike adu operation center ge yamna maru oiba strike ani manungda amani hade strike aduda JSA Mohammed K Chief Masood Azhar ge mache ahal amade mahake mawai ga lunina mahake Mamak nupagi loinabi, mamong nupi, amade, makoyge, angang mga sire hay na pawasna makatari.